ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯊꯥꯖꯕ꯫ ꯅꯣꯡꯃ ꯅꯨꯄꯥ ꯑꯃꯅ ꯁꯥꯃꯨꯒꯤ ꯀꯦꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯃꯨꯁꯤꯡꯗꯨ ꯑꯆꯧꯕ ꯁꯔꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯊꯝꯕ ꯅꯠꯇ꯭ꯔꯒ ꯑꯀꯟꯕ ꯆꯦꯟ ꯑꯃꯅ ꯄꯨꯟꯕꯁꯨ ꯊꯦꯡꯅꯔꯝꯗꯦ꯫ ꯁꯥꯃꯨꯁꯤꯡ ꯑꯗꯨ ꯀꯦꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯑꯄꯤꯛꯄ ꯊꯧꯔꯤ ꯃꯆꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗ ꯑꯃꯃꯝ ꯄꯨꯜꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯛꯂꯝꯃꯤ꯫ ꯄꯤꯛꯈ꯭ꯔꯕ ꯊꯧꯔꯤ ꯃꯆꯥꯗꯨꯅ ꯀꯟꯈ꯭ꯔꯕ ꯁꯥꯃꯨꯁꯤꯡꯗꯨ ꯄꯨꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯔꯤꯒꯤꯗꯃꯛ ꯁꯥꯃꯨꯁꯤꯡ ꯑꯗꯨꯅ ꯑꯄꯤꯛꯄ ꯊꯧꯔꯤꯗꯨ ꯊꯥꯗꯠꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯉꯛꯂꯝꯃꯤ꯫ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯁꯥꯃꯨꯒꯤ ꯇ꯭ꯔꯦꯅꯔ ꯑꯗꯨꯗ ꯍꯪꯉꯤ, ꯁꯥꯃꯨꯁꯤꯡ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯄꯤꯛꯈ꯭ꯔꯕ ꯊꯧꯔꯤꯁꯤ ꯊꯥꯗꯠꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕꯅꯣ? ꯊꯧꯔꯤꯁꯤꯡꯁꯤꯗꯤ ꯃꯈꯣꯏꯅ ꯑꯃꯨꯛꯇꯪ ꯆꯤꯡꯕꯗ ꯇꯠꯈ꯭ꯔꯅꯤ꯫ ꯁꯥꯃꯨꯒꯤ ꯇ꯭ꯔꯦꯅꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯃꯈꯣꯏꯅ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗ ꯑꯄꯤꯛꯄ ꯊꯧꯔꯤ ꯃꯆꯥꯗꯨꯅ ꯃꯈꯣꯏꯕꯨ ꯅꯥꯟꯊꯣꯛꯇꯅꯕ ꯄꯨꯜꯂꯤ꯫ ꯃꯈꯣꯏꯅ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯤ ꯃꯆꯥꯗꯨ ꯊꯥꯗꯠꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯧꯔꯤꯗꯨ ꯊꯥꯗꯠꯄ ꯉꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯃꯆꯥꯗꯨ ꯃꯈꯣꯏꯅ ꯊꯥꯗꯠꯄꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯐꯥꯎꯕꯗ ꯊꯧꯔꯤꯗꯨ ꯃꯈꯣꯏꯅ ꯊꯥꯗꯠꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨ ꯃꯈꯣꯏꯗ ꯂꯩ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯧꯔꯤꯗꯨ ꯃꯈꯣꯏꯅ ꯆꯥꯎꯔꯛꯂꯕ ꯐꯥꯎꯕꯗ ꯊꯥꯗꯠꯅꯕ ꯍꯣꯠꯅꯗꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯇ꯭ꯔꯦꯅꯔꯒꯤ ꯋꯥꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯃꯨꯁꯤꯡꯅ ꯊꯧꯔꯤ ꯊꯥꯗꯠꯇꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯈꯪꯈꯤ꯫